Medicinal value leba panbi shingdagi hidak sungdoknaba distillation plan ama state asida thamlagani haina IUC Minister L. Jentakumarna phongdorakli. Public Health Engineering Department na anoba staff lawnaba order tholakliba asida department asigi casual master of chamaga yakai da tare pu work charge oina thambiu haina all Manipur PSCD workers and employees association na lainga lakli. Amasung nongmagi oiba literary festival juribam da pangthokre sahitya nathairakpadagi kunai asida thaksi kasi khaitharakpani haina Manipuri Short Story Society India ke general secretary na phongdorakli. Mayambu khurumjari adomni yengbiriba si impact news ni ai momoka salamna hauzik pungja si fawagi maruoiba pausing miyamda pizari. Medicinal value laiba panbi shingdagi hidak shungdoknaba distillation plan ama state asida thamlagani haina IUC ki Minister L. Jentakumarna phongdorakli. Wafam asi Manipur da miyamna hauna hairaga khangnaba citrolena charalising kun state medical plan board ki laumi shingda khusinnabagi thauram amada minister na paumi shingda phongdorakhibani hauna chara khusinnabagi thauram adu gari da leiba Minister L. Jentakumar ki farm house da pangthokhibani thauram adu da tongan ba district mari ge laumi manga khangatuna hauna chara sing adu khusinnakhibani thauram adu da Kangpokpi district ki Sapar Maina tagi medicine and aromatic plant growers association ki secretary Kipgenda hauna chara lishing manga Chandel district tagi Ibumna farmer group ki secretary H Koborda chara lishing aniga changa Thaubal district ke advanced agrotech ki proprietor Laisram Biseshwar da chara lishing changa Imphal West ki Tingri village da leiba Chirik Leitong farmers ki Mihut Wangkem Gokul Chandra da chara lishing aniga changa aduga Sangai Proda Laiba the Giving Tree da chara lishing manga khusinaki thauram aduga mari leinana Minister L. Jentakumarna phongdorakpada hauna hairiba panbi asi pok hauba amadi samkenba phanaba yauna tongan ba makhal kaya da hidak oina sizinaba yai hairiba panbi asidagi shungba thau asi national amadi international da yamna pamnaba pot ama oirakli maramaduna medicinal value laiba panbi shing Thaningba Lomi Shingda Ahanba Oina Panbi Shing Asi Yenthokpani Haiki Panbi Asi Mapung Fana Thaduna Hidak Shungba Ngamlabadi State Asigi Sel Tumgi Fivam da Karada Oiraba Sukana Babiba Ngamgani Haibagi Pandamda Tabak Asi Paikalakpani Haina Phongdoraki Thabak tawning mayam sing marak da hojik se hojik mak da kona 20,000 sapling lakwa sri da kona mi group for khanga chaisin aroi ben habi aro it is just the beginning laiba farmers sing na akoi de ki laiba nate number 1 and mayam da in hajening bose those who were interested madu da kona yarga di masi thabak to biyo kana phang biyo sina group to se sina promote to se peja paina ba thok to biyo atop makhal da ko implement bi biyo habi wakhalo na maglo yen tok jo khal pone. The director says I Jorhat Maduna Amasung Lady Concerns scientists in the Lemna give way now Ayush Department and Medicinal Plant Board PV Rakumberly 20,000 ever. Sitanate December Tab Hogi Manung Shreda Moy another round of sapling Matupina Havaki Moy Kana Honri. Chamber Hospital amasung Imphal Heart Institute anina khusamna duna lemna heart checkup tawbagi camp amang asi Thangal Bazar da leiba Chamber Hospital da pangthokre camp aduga mari leinana Imphal Heart Institute ki Chief Cardio Surgeon Dr. Arambam athobana Impact News da phongdorakpada malem da heart nabana maram oiraga sibagi chang asi wangkhalakli maram aduna heart ki leinana maram oiraga sibagi chang asi hantha hannabagi pandam da camp asi pangthokpani haina phongdoraki camp aduda lakhiba mioi kayada lemna ECG ECO blood amasung sugar test tawbagi khudong chabasu piki camp aduda international cardiology da chahi taraga manga hena experience leiraba Dr. Khumucham Jalensu saruk yaduna mioi kaya check up tawki whole world ki oina heart ki laina ki awareness se program da katare kansi number 1 killer ne मायदी क्वाई यामना मी सिरई हार्ट न नाबना ने हार्ट नाब सिवज द अवेयरनेस याम कन पुरक दरकार ताई कईगिनो द सिरीबे मैम सिद नहा
आइदी मागी मतम यौद्रिंगाइदा सीबा कांगबु प्रीमेच्योर डेथ मैम से अखोइना अवेयरनेस तौरगा कितंग लाइफस्टाइल चेंज तौबा नत्रगा ट्रीटमेंट तौरगदी मी लई मैम से मी 80% सीबसदे 80% कनबंगमे डायबिटीज एपिडेमिक ओइन चंगसल इंडिया दा अदु डायबिटीज तौरपदि खल लेगा हार्ट टेकिलिना से याम तोइसले कितंग नाव होबो थुने यंगौरगदी हार्ट अटैक तौद्रिंगाइदा अखोइना ट्रीटमेंट तौरगदी माजी नॉर्मल अमगा मी अमगा चमाना हिंगबा याय हैविगी अवेयरनेस से पुरक ngमगदी अखोइना हार्ट अटैक की याम साथी साथीबा डिजास्टर्स Public Health Engineering Department na anauba staff launaba order tholakliba asida matam kayadagi wajaraklaba department asigi casual master role chamaga yankhai taret bu work charge oina thambiyu haina All Manipur PSED Workers and Employees Association na lainga ki pukning chingsilakli hiramasi matangda ngasi Manipur Press Club ta paumi shinga unabada association asigi president Sapam Samungau na haikibada kumjali shingamaga chamapan marfudara mapan gi January taraga mathoida Manipur Lenga ki PSED da mioi chanipan marfugan nipan bu work charge thokpada chitha hauraba casual master role matam aduda chamaga humpuga taret haujikna leikhidaba yauraga chamaga yankhaiga taret bu work charge da onthokpiu haiduna lakli adubu ngasi fawba lengakna tasin nadana leiri maramaduna haujik anauba post chamaga yankhaiga mari lauga dauriba asida Hana thabak tawraklaba casual master role singda khudong chaba asi PBU hairakli casual master role na haiba pose moigi right neba moina sawi wani auto wakti field kumaga thabak tawribadi casual master role ne haiba mado sarkar na khangbiraga mukoi singa se ingso lisingama samapan maudraga mapanda thokiba workers order ado मधुगी कंटिन्यूएशनी मोगी लेब आवनी हाइदना मी सामगा यांखै तरेत खक्तंग वर्कर्स ओंथोकदा सरकारसिदा कोक सिंगिंगाई करी लेगेबा केजुअल मसरो Anti-Drug Joint Committee na Kairang Khumidok amadi Khabaisoi Khul ahumda nisa thingbagi thabak chathaduna lakpa adu makhata na he na kanba mawongda nisa thingbagi drive changsilagani haina phongdokre wafama singasi Anti-Drug Joint Committee na Kairang Khumidok amadi Khabaisoi Khul ahumna sinduna Khurai Haikru Makhongda pangthokiba nongmagi oiba awareness program amada Anti-Drug Joint Committee ki Secretary Anwar Sahana phongtorakibani hiramasiga mari lainana Anwar na makata na hai haurakliba tungi mirol singbu nisha ki ipaktagi kanba ngamnaba awareness asi pangthokpani khul ahum asida chahi kayagi mamangdagi drug chaba amadi yonba sing committee asina thiduna lakli khul ahum asida drug thingba asi mapungfana thingba ngamnaba makata na su tongan ba Manipur gi mafam singda lub asida miyamga khusamnaraga drive chathanaba thaurangshu paikhatlagani loinana ayamba sarukti thingba ngamlabasu makata na drug yonba amadi chaba sing thidoktuna drive chathanaba miyamgi oiba mifam ama ngasi pangthoktuna warep lobani haiki यामना नकपा चाही खरा सिदा ड्रग चाबा ड्रग योनबा से अतकी मति हेंजलकपा अदुना अखोय हाइरिबे एंटी ड्रग जॉइंट कमिटी से खुंगंग अहुम पुल्लगा सेमबनी ड्रग असि 90% दे अखोय थिंगबा ngame ने अखोय लौरे लेमहौरिबा 10% से अमुका खुंगंग अहुम मसिदा अखोयगी माजजि से लाइखरुमफम से सिगी सिंगलुप सिगी मियोय अहुम खंगलगा अखोय तरा अमुक खंगलगा कमिटी सिगा एलाइज तौरगा कंपेयर मदुगी ड्रग योनबा सिंगदो अखोय साफु मपीना नाबाना खोंजंग संचना अखोय सेम सारी मरम ना अखोयगी ड्रग थिंगबसी सी खुंगंग अहुम से लोरबा मतुंगदा अखोय मणिपुर की लेरिबा ड्रग सिजिनबा मफम योलिबा मफम जे अखोय ड्राइव चथननबा सो अखोय पांदम आरआर दा यावी Manipuri Sahitya Parishad Jiribam amasung Manipuri Short Story Society India anina khusamnaduna laklo akhoi pullashi haiba thimda one day literary festival Jiribam ki Teachers Colony da leiba Raja Ram Mohan Roy Library Hall da pangthokre thauram aduda Manipuri Short Story Society India ge General Secretary Khaidem Kantana haikibada ngasi aikhoigi khunai asi thakshi khasi yamna watle masi aikhoina sahitya bu nathairakpadagini amadi Manipur da naha aiba amadi aibi ki chang yamna nemi masi naharol singna sahitya bu nathairakpagi khudamni masi afabagi khudam nate aiba aibi singna su lairik iba matamda aikhoigi khunaida awonba ama puraknaba hotnasi haiki
Saireng Saidanaba, Waring Patokpa, Wari Macha Pabana, Tauram Adugi, Mapungoiba, Tauram Singwaki, Tauram Adugi Kudong Chaba, Lauraga, Suma Publication, a published over IEB, Ahong Shangbam, Susilana Iba, Irol Nungda, Haiba Saireng Lyric Amasu Fonki, Tauram Aduda, Jiribang S. Janaki, Divong GPG, Pradhan, RK, Novishana, Manipuri Shahitya Parishad, Jiribangi President S. Kogensu Saruyaki. Wangkai Ayang Palida Laiba Personality Development Training Center ki Mangarak Shuba Mapokumon Tauram Pangtokre Tauram Asiga Mari Lainana Center Asigi founder Hidam Basuna Pikliba Mahairoi Shingbu Matau Karamna Personality Hangat Handake Haibagi Wakalonda Center Asi Linkat Kibani Mahai Masing Tamba Kaktana Yaraktabana Mahairoi Shingbu Hauna Lonchat Amadi Taksi Kasi Kangna Chathan ba mathau tai haina phongdoki ngasigi thauram aduda cultural program sing utkibaga loinana center asigi trainee amadi oza sing da khudol pot sing tamki Matang swais da break am lawjage break ki matung da toti ising fangdana leirakhiba hiang thang palaktagi chongtham konada ngasi dagi hauduna toti ising piba hokibagi paw amadi Manipur amasung malem gi tongan tongan be I paw sing puduna lakchege impact news bu miding taduna lebiu mayam bu amuka na taram okshari bulletin asigi makhata ba paw miyam da pijari Matam kayagi mamangdagi miyam gi thaknaba toti ising fangdana leirakhiba wangoi constituency ke manung chana leiba hiang thang Palak amadi chongtham konada ngasi dagi hauduna toti ising piba haukre ngasigi ising piba haubagi thauram aduga mari lainana wangoi constituency ki MLA o lukoina phongdokhibada hiangthang palak asi khul asi hek taba haurakpadagi ngasi fawwa toti ising miyamna sizinaba phangdana lakli loinana chongtham kona hairiba khul asisu ngasi dagi chahi kungi mamangdagi thaknaba toti ising asi thakpa phangdana lakhibani adubu mahakna MLA oina karaklaba matung da constituency asiki tongan ba mafam kayada Imphal West ki Public Health Engineering Department ka khusamnaduna water supply scheme kaya paikhatuna miyamda ising marang kaina piba hauduna lakli madugi manung chanba oina ngasi asi khul ani asida ising piba haubani ngasi dagi ising piba hauba asi nahal makai khun ani gi khunja asina ising leiduna Sizinabada Arembada Sel Kaya Chatlamba Adu Hantaragani Haiki, Loinana Miyamnasu, Ising Asi Heg Yariba Makai Cheksina Amati, Ligna Sizinabiu Haina Mahakna Makatana Apil Tauki, Nakalamaromda, Haukiba Chahi Kaya Asida, Miyamna Taknaba Toti Ising Fangdabana Maram Oiraga, Awaba Kaya Mayok Naduna Lakiba Adu MLA na Hotna Biduna Kokhan Biba Asikidamak MLA Bu, Kunja Singna Tagatpa Fungdoknaraki. Ngasigi ising piba haubagi thauram aduda Imphal West ki Public Health Engineering Department ki EE N Sujit Kumar AEM Damu nachingba maruoiba mioi kayasu sarukyaki loinana MLA ki khongchat adugi makha tarakpada samuraudagi mutum phivo fauba Imphal Turer mapalda lupa koti taruk changna semgatliba lambi ki fibamsu yengsinki Benchingda awaba hana leramba sing leiraga thaamba paisa leiragana leiba leitragana pukhi gi khongban gi toga thaamba dong asidagi di toti sing phajana treatment toraba department na phajana treatment toraga thara be sing seng asidagi di phajana mayamna hauna thakpiro government na pirakpani lem na pirakpani adu nedani haibi wakalon thaduk piraga isagi lanni je heng tung koina khoi matam changna singji marang kaina thakko phangnana na ba haibi wakalon du da tawpiraga koi sing maising ji marang kaina phangbole kaima oibangam हारगदी मैम पुनमक सपोर्ट होनजमन नत्रगदी मदो ओइथोकवा वागनी प्रजा गी अवाबसिदा होटनबीरगा ngasi sing totigi sing phangan bidna pithak pibasi akhoi sigi polling station asigi mohot silaga aigi thamoida yamna nungaiba phawi nupi angang singsu yamna haraunai masigi khalaga honorable MLA bu thagat pa phongdoksari Imphal West District Commando na KCP PWG gi overground worker ama fari hairi pharaba mioi adudi khurai chingambam laikai dagi Maitan Kaishangbam Laifon ba Chahi Kungamathoi Apokpa M Vidyapatini Impact News na phangba pawgi matung inna akaknaba paw ama phangbadagi Imphal West ki Additional SP Operation Amarjit Lamabam gi mityeng makhada Imphal West Commando OCP achobana luchingba tim amana tha asigi tang taraga nipan gi ayupung manga makhairom taba matamda mayumdagi phagatkibani
Maitan Kaishangbam Laifonba Lamlaidagi Vikas Kauba Mioi Amada private school singda demand taunaba demand letter sing pithok pishin tauba Jenabani haiba khangbangam le hairi Paraba M Laifon badagi demand letter sing nambada sizinanaba laptop printer mobile phone amasung KCP PWG gi Lenin Mitaina sign tauba demand letter amasu fagat pangam le hairi More Police Station da su ngarang Manipur Police ki chamaga kungan nipan suba raising day gi thauram pangthokhibaga loinana Police Station asina Best Police Station Award laurakpada mafam adugi miyamna harawba phongdokre More Police Station da pangthokhiba thauram aduda Tengnopal ki SP TS Bikramjit mahaki makha thaba officers sing amasung civil society organization ki mihut sing amasung miyamna saruk yaki thauram aduda Tengnopal District Police ki personnel kayada DGP Commendation Dix amadi certificate sing yenki SP Bikramjitna More Police ki thabak thauram kayada More gi CSO amadi miyamna chauna mateng pangbadagi Best Police Station gi mana lawba ngamlakpani miyamna su More Police na matung tarakpada paikhalakpa thabak thauram singda mateng pangbiu haina thauram aduda appeal tawki Masigi asigumba numida sida ekoi More Police Station na Manipur da laiba station police station sing mangda best police station tarakiba ekoi More gi laiba praja singam sung maroina leader gi lead role lobiriba CSO leader sing ai hanna thagachai masigi noi cooperation mayam gi cooperation adagi ekoi police officer sing sina hona zaman maduna sosumba yamna mamal lairaba trophy si ekoi phangba ngambani haibagi masai thamjage Ligla Bakery ki Taruk Suba exclusive outlet ama ngasi Nambol Bazar da hangdokre outlet adu Thangzam Agro Industries Private Limited ki Managing Director Thangzam Joy Kumar amadi Ligla Bakery ki brand ambassador Moneywood actress Bala Hijam na ribbon kaktuna hangdoki ngasi hangdokliba outlet adu For Sanjenpam Enterprises haina mingtholi Arabada bulletin asigi headlines amuhana miyam da thamjage medicinal value laiba panbi shingdagi hitak chungdoknaba distillation plant ama state asida thamlagani haina Ayush ki Minister L Jantikumar na phongdoraki Public Health Engineering Department na anauba staff lawnaba order tholakliba asida department asigi casual master role 1 chamaga yankai ka tare ko work trust oina tahanbiu haina All Manipur PSED Workers and Employees Association lainga silakli amasung nongmagi oiba literary festival jiribam da pangthokre sahita nacharekpadagi kunai asida thakshi kashi walakpani haina Manipuri Short Story Society India ki General Secretary na